ꯃꯌꯥꯝꯁꯨ ꯎꯇꯤ ꯊꯣꯡꯕ ꯎꯇꯤ ꯊꯣꯡꯕ ꯁꯤꯅ ꯁꯒꯣꯜꯍꯋꯥꯏ ꯁꯣꯛ ꯇꯧꯕ ꯑꯗꯩ ꯁꯤꯅ ꯄꯥꯄꯔ ꯁꯤꯅ ꯊꯕꯤꯒ ꯑꯗꯩꯗꯤ ꯑꯂꯨ ꯃꯦꯠꯄꯒ ꯁꯤꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯂꯞꯄꯨ ꯈꯨꯔꯨꯝꯖꯔꯤ ꯏꯀꯣꯛ ꯉꯥꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯁꯤ ꯃꯨꯛꯕꯥꯡ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯑꯦ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯎꯇꯤ ꯑꯗꯩ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯁꯣꯛ ꯇꯧꯕ ꯑꯅꯤꯁꯦ ꯊꯣꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯆꯥꯗꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯁꯣꯛ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯒꯤ ꯃꯥꯒꯤꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯁꯤꯅ ꯑꯂꯨ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯊꯕꯤ ꯁꯤꯅ ꯄꯥꯄꯔ ꯁꯤꯇꯅꯤ ꯑꯩꯅ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯦ ꯁꯤꯗꯤ ꯂꯥꯏꯒꯤ ꯊꯥꯔꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯖꯔꯦ ꯁꯤꯅ ꯄꯤꯖ ꯊꯥꯖꯔꯒꯦ ꯁꯤꯅ ꯑꯍꯥꯟꯕꯩꯁꯦ ꯂꯥꯏ उटी से सगोलाई उटी से इंजे रखे हम भी जब मुझे इस्लाम में से हाँ में कुछ जब कोई तुम चाहे बा तुम पांगे पिछला पार्टी चाहे तो मायके सोख तो भी है 이런 거 잘 짠빠도 짜자면이나 많이 돼 몰라 괜히 이몽다 싸바 짜자면 이것이 많이 아빠 통다
sogolai thongbꯁꯨ ꯆꯥꯗꯣꯏꯅꯦ 하울이가 많이 mahal mulai sokin mahal uti mahal sogolai sokse isa badi panjai madi uti thongane di ma sawi ra so khai dia ma do di sai koi di ai di uti su sai sok su sai di e kai inta bera le Una pamita ama no sujane ama jusane na Maya mai chaba lojare na ai video je nungai like share comment subscribe to biramu maya puna matang je lojare bye